mayambu ahan muktada warina chunggi maikedagi ikok nona taram nokseri hojik tabirasi aikoina pujarak warida nanaw mitlang season 2 gi anisuba tangka ngasi tangka asidana warisina kari kamdori bahabado mayam pun mangna wari asi amuk puna taminasi tabirasi nanaw mitlang season 2 gi anisuba tangka mamit masa udraba matai manaw aniduna angang adubu ujaba angang adubu phangwa matam masida yamna harauki makhoi gi wakhanda khali kanagi machano kanana karamna tharamnibano karamon huranna tharamnibano habse makhoi ani gi masada wahang hangli adubu angang adugu nuksiba maithong magi sakta madunadi makhoi ani da hen nuksiba habado haurari nupa aduna angang adubu nuksini yengduna mana leramniba magi mafum adubu adum niksing jaraga angang asig maming ase lekthabi kaugi haduna korami magi nupisu nupa aduna pamaming ase aduma yaki aduma kauki numsigi matung matam khara ase angang dugi maram thigalakpra mabu thiba lakpra kana gumba singna lauthorakpra haduna makhoina yan sikina taki adubu angang dugi matangda hangba lakpa kana gumba mata lekhiramde asumna sayolmagi matam hela phawbada matai manaw ani ase wa tanarami angang ase hojiti kana gumba matna thibsu lakre aduna angang ase akhoi ni gi pusida ibani gi cha oiro haduna tamna mag chap manare hojikti angang ase miyoina ba semasi angang ase makha tana thiba lakpa tarabsu angang ase pirigumse angang ase ibani gi oirasi haduna matai manaw ani ase lon watanarami mamita masa udabanina angang adu ujabada makhoi yamna haraujaribani nuksiribani asumna matai manaw ani sina thorang tawduna angang ase makhoi gi masa oirage kanana thiba laklabasu angang ase piraroi haduna matai manaw ani ase warep nakre tasengmagidi angang ase atopa migi macha nate nanaw mitlangna amukna taibang sida saiwan tawrabani amukna mabuk matalakpani laig masak oiraba angang ni matai manaw ani sina angang ase yok matamda makhoida waba habado karimata phawlamde angang ase tuminna thadokla thamlabasu makhoina thabak ingkhang suraga leiba matamdasu angang ase karimata kapte matai manaw ani sina jawrba makhoi gi ingkhol asida thabak suraga leiringe matam sida angang ase mangon macha ama leibadu thammi natam asida angang ase atiya thakta du yekhalle aduga yengduna taibang malang ubagi matawgum mana noli matik mayai selaba angang ni adubu matai manaw ani sina angang ase gi matangda maramda karimata khangdabani makhoina di pakhatchaduna angang ase gi sangom watkini haduna yamna section yamna wan honari adubu yokpadu waba angang habdudi oidabani numidangi matamdasu matai manaw ani asina tumkhrabada angang ase mathakta longni yengkhatuna adumak sanaraga lei adumak nolaga lei karigumbada mama oidibi aduna mamit singlakpada angang aduna sanaraga leiudu ubada adumak konsinduna tumhannaba tawi adubu numidangi matam khudingi magi yum matuki mathakta yengkhatuna angang ase noktuna sanaraga adumuk lei makhoi anina angang asibu yorolibsi matam khradi kuirabani adubu ngasi phawbada angang asina kapase masing thibagi yabagi changda leirari asumna nongmagi matam asi asum hoki ngasidi lekthabi hairib angang ase nongmagi asum chawkhalakpana ngasidi mahak sahi taret bapung phajilakle masigi matam asidani nungai ba lan kaya ama adumak thokpa haurare taibang khunai ama leiba tarabadi leikai ama panba tarabadi khulama leiba tarabadi adum kariguma khradi thokpa habsidi mahusani matai manaw ani sigi chawrba ingkhol sigi asom mamang pangna chithek amak leiri masigi nakaldasu wapal parengam sleiri bani masigi maya asida makhoi khul simaki kana gumba singi ngamdaba laitin thadokpa thadokpa singwa thabak kaya ama tawba matam asida masigi chithe sida laktuna he khurumnei thadoknei adubu nomagi numitadi kari kamdori haiba matam asida ahal lamana lai khurumba lakhi adubu ingkhol asida matai manaw ani sina thabak suraga leiringe matam asida mana lai khurumliba tawlba mong matawase matai manaw ani sina yenga matamda khara nungai taba habadu pharami masidagi matai manaw ani se wari khara sanai wa tanarami makhoina tawrisi yengune asomna sulam mayam leiribani chawraba labu ingkhol mayam leiribase masida nomta lai khurumde tha amani phadene adum atop amayabsu lakani aduga masigi chithe asida hekta lai khurumgani e yengune nupa tawrisi yengune haduna magi nupini yana pakana
ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯝꯕꯜ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯆꯩꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯀꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯥꯏꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯄꯣꯠꯆꯩ ꯈꯔ ꯁꯦꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯝꯕꯜ ꯋꯥꯡꯃꯗꯒꯤ ꯃꯥꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ." ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯣ ꯃꯥꯅ ꯁꯦꯝꯕ ꯄꯣꯠꯆꯩ ꯑꯗꯨ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯁꯦ ꯍꯥꯏꯔꯞꯇꯪ ꯆꯦꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯗꯤ, "ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯁꯤꯒꯤ ꯇꯥꯏꯅꯕꯁꯤꯗ ꯇꯧꯕꯁꯦ, ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯣꯝꯅꯁꯨ ꯑꯍꯥꯡꯕ ꯂꯝ ꯌꯥꯝꯅ ꯂꯩꯔꯤ, ꯑꯁꯣꯝꯅ ꯇꯧꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯇꯨꯅ ꯇꯧꯕꯁꯦ ꯉꯁꯤꯒꯤꯕꯨꯗꯤ ꯇꯧꯕꯤꯔꯣ, ꯃꯇꯨꯡꯗꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯍꯣꯡꯕ ꯌꯥꯕꯃꯛꯇꯤ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯃꯠꯇ ꯄꯤꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗꯤ ꯆꯣꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯆꯣꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯨꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯃꯉꯛ ꯅꯣꯝꯂꯒ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯃꯥꯏꯕꯁꯤꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯂꯛꯇꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯕꯁꯤꯗ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯔ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯁꯥꯁꯦ ꯊꯛꯊꯅꯤꯛꯏ꯫ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯔꯨꯝꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯣꯠꯆꯩ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯌꯥꯡꯀꯣꯛ ꯑꯁꯦ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯍꯟꯅ ꯇꯨꯅ ꯀꯔꯤꯃꯠꯇ ꯌꯦꯡꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯆꯠꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯁꯝꯕꯜ ꯋꯥꯡꯃꯗ ꯂꯩꯍꯧꯔꯤꯕ ꯂꯦꯛꯊꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯃꯥꯅ ꯈꯨꯔꯨꯝꯂꯤꯕ ꯊꯝꯂꯤꯕ ꯄꯣꯠꯆꯩ ꯑꯁꯤꯕꯨ ꯀꯔꯤ ꯄꯣꯠꯆꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯞꯇꯪꯗꯤ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯨꯔꯔꯤ꯫ ꯃꯇꯝ ꯑꯁꯤ ꯉꯥꯜꯂꯤꯕꯅꯤ, ꯅꯨꯃꯤꯠ ꯇꯥꯗꯧꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯛꯊꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯌꯨꯝ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯦꯛꯊꯕꯤꯒ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕు ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯨꯒꯗꯕꯅꯤ, ꯀꯧꯔꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯧ ꯊꯥꯗꯣꯛꯂꯤꯕ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯟꯅ ꯂꯥꯛꯂꯤꯕꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯍꯧꯗ꯭ꯔꯦ, ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯄꯥꯛꯊꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ, "ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯗꯤ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯅꯆꯥꯁꯨ ꯎꯔꯣꯏꯅꯦ꯫ ꯑꯈꯨꯟꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯁꯤꯜꯂꯒ ꯅꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯑꯗꯨ ꯇꯧꯏ ꯑꯁꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯕ ꯈꯪꯒꯅꯤ꯫ ꯅꯈꯣꯏ ꯉꯁꯤꯗꯤ ꯈꯪꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯈꯧꯗꯣꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯅ ꯍꯦꯜꯂꯕ ꯑꯃꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯊꯕꯛ ꯍꯧꯔꯛꯂꯦ꯫ ꯂꯣꯟꯅ ꯄꯥꯛꯊꯗꯨꯅ ꯃꯤ ꯀꯅꯥ ꯎꯗꯅꯕ ꯀꯅꯥ ꯈꯪꯗꯅꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯅꯤ꯫ ꯍꯨꯔꯥꯟꯕ ꯊꯕꯛ ꯍꯥꯏꯔꯗꯣ ꯀꯅꯥꯅ ꯎꯈꯤꯅꯤ, ꯀꯅꯥꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄ, ꯀꯔꯤꯒꯨꯝꯕ ꯄꯪꯆꯤꯡꯗ ꯆꯤꯡꯅꯕ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯑꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕ꯫ ꯉꯁꯥꯏꯋꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯗꯤ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯔꯤ, ꯄꯪꯆꯤꯡꯗ ꯆꯤꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯤꯇꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯅꯤ ꯑꯃꯁꯨ ꯃꯥꯅ ꯊꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯅꯤꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯩꯁꯤꯜꯂꯒ ꯆꯩꯇꯦꯛ ꯃꯆꯥ ꯑꯅꯤ ꯊꯦꯠꯇꯨꯅ ꯂꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛ ꯇꯥꯏꯅꯔꯤꯕ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯌꯥꯃꯛꯇꯗ ꯃꯥꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯂꯥ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯂꯩꯍꯧꯔꯣ, ꯍꯣꯔꯦꯟꯗꯤ ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯐꯤꯡꯅ ꯄꯥꯛꯊꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯀꯩꯗꯧꯔꯤ? ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯅꯤꯡ ꯍꯟꯅ ꯑꯗꯨꯝ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯔꯤꯕ
labuk adomdane kari kamdori hab matamasida lekthabi maga chawbu managadaba lenga oigadaba mamanabu manabi kharega mahak labuk adomda sanaraga leiri asumna sanaraga leiri ngai asom nakandagi lawri amada leptuna maning handuna amaibasina matai manau anisina kaidori horen ahingi matamdadi nakhoi nungaigani haduna mana maning handuna lagma matamasidani amaibase panna turami turi basi atai katai dusinate sanaraga leiriba lekthabisu mamanabi sing ataina talakma matamasida bana sienmani adubu maning halakpaga tan hek chanana amaibase panmani pallibase lekthabidini adubu amaibasidi ahalni lekthabin angangni amaibasina lekthabida panna matamasida lekthabise tubi yaribani adubu lekthabidi tude amaibasi handana longna turami longna tubu matamasida masase khangbai kariyoi pakhat kibaga hadun mase turaga phat lethokni yelakpani yelakka matamdadi lekthabi oraga lerami lekthabise hojiki matai manau ani sigi makhoi ni yok machani habdi khangi adubu angang ase khara nontharak tawna ahal aduna turaga leriba amaibsina turaga leriba matawsida masu yamna ni yengi aduga sanaba yawriba angang atesu yamna ni yengi masidagi matai manau ani du khara sawningba kariga angang aduda mana lerami he namitu udabra mi lalasi namitu udabra haduna mana lerami lekthabi wa kari matangangde adubu magi mieng sinadi amaibtu yamna mit khani yen lerami angang adugi matawsina amaibse chawning musum hele mina harga thawa sadar mamit ase engon mun yengini mit khani yengini choigre langre di haide aduga engon ka smit khani yengini nang lam hengadra hadra amuksu manase kana lei lali hayo engon da lali hayo ni haduna biglibi sei taruk teret changrib angang asibu mana matai manau ani dugi ngasai ki mataw du shauning wai karioi angang sida kanthi tanabagi mongama torami lekthabi hojiksu karimata haide karimata khumde adubu shauningum engamana adumak yenga leiri atai leiri angang sing adudi amai budigi mieng magi wahayu wata adu kiyiptigi makoidi chena khrabani lekthabi de ngairi lehori base lekthabi so angang bunina asumna koina leibadi yadabanina amai budubu mana makuna ilamni adugu mahaksu chen khrami piglibi angang aduna inna matam sid amai base amuksu turami amai budu khyada khrafu kan rubni yunguni angang asin inmada ai tuine asumna haramna amai base yamna ngana angang adu yenga lehawi yamna kanna chengkhiduna makhoi inkolasiga asom changphamgi masilomda yamna koina laktuna babung haduna lekthabina kawkun selibse amai budun urare khangi batarene ai khangi batarene haduna amai base pakthaduna maksu yamna phingna sakhirami angang aduna babung haduna kanna karopa khonjela tabada thabak suram mate manau ani sileble adu chensilai kaidore haduna hangi piglibi angang aduna makhoina sanarega leiringai nupa makoi jo mama lai makokta phisu yeli aduga mana panduna tujaraga engonda na leiriba engonda phoge tawriba haduna hai kana nupano haduna mate manau ani duna hangi hangamatam masida asomda lehobni haduna kutina ta inkolodigi matairomda chenlaktuna makhoina nupado kadaida leibuna haduna yengi adubu amaibdudi yamna kana chenkibuna maram mur leramdre leitine lekthabi kadaino ni leitine isana harami du leitine hadun mapadun harami angang dusu chensilai adugo yengi adubu leramdre mama aduna machanubi bathemjili masi khulse mi phattabi yam leibani makhoina nganglup sairusu managanu ko mi phuna ba khanabi yadi ko haduna angang du themi ekhoju thabuk su buloraga dabani changana charaga dabani law asumna thabuk su kuine sudre makhoi punna makhoi gi leiribi yumudum da chingsilai asumna numidangi matam mado amukhana laklare numidangi matam numidangi tanja sini angang aduna mapabung aduga leiri aduga nupi aduna chak thongnari mama aduna saksangda chak thongnaga leiringi matam asida saksanggi thongnaw ado hangdoi singna chak thongbo oibanina maikhu khara seli haduna thongnaw ado hangdokpani asumna thongnaw hangdolaga thamba matam asidani thongnaw udigma palomdagi karigumba sakta mamana chak thonglibi nupi adubu mam asi kupto makhai yamna munna yelalirami adubu chak thonglibi lekthabi ma sinadi ubanate khangbanate khangdrabasu
ꯃꯥꯅ ꯄꯣꯠꯆꯩꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯊꯣꯡꯅꯥꯎꯔꯣꯝꯗ ꯂꯩꯔꯝꯕꯒꯨꯝꯗꯅ ꯃꯍꯥꯛꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ꯫ ꯀꯩꯅꯣꯅꯦ? ꯀꯩ ꯂꯩꯔꯝꯕꯅꯣꯅꯦ? ꯀꯩ ꯂꯩꯔꯝꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯞꯇꯪꯗꯤ ꯉꯛꯄ ꯐꯥꯎꯏ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯔꯤꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯦꯛꯊꯩꯕꯤ ꯃꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯀꯔꯤ ꯀꯔꯤ ꯁꯦꯝ ꯁꯥꯕ ꯇꯧꯔꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯃꯨꯛꯀꯁꯨ ꯁꯛꯇꯝ ꯑꯁꯤꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯥꯕꯨ ꯌꯦꯡꯂꯒ ꯂꯩꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯁꯛꯇꯝ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯈꯤꯕ, ꯂꯨꯝꯂꯒ ꯂꯩꯈꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯦꯛꯊꯕꯤꯒꯤ ꯃꯃꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯀꯩꯅꯣꯝꯗꯤ ꯂꯩꯔꯤꯁꯦ? ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯅꯦ? ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥꯅꯦ? ꯀꯅꯥꯅꯣꯅꯦ? ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯆꯤꯡꯅꯕ ꯍꯦꯟꯕꯅ ꯅꯨꯄꯤ ꯑꯁꯤ ꯄꯟꯊꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯁꯦ ꯏꯟꯁꯥꯡ ꯁꯦꯝꯕ ꯁꯣꯏꯕ ꯁꯥꯗꯨꯅ ꯅꯣꯟꯊꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯟꯊꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯃꯃꯤꯠ ꯑꯁꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯃꯥꯅ ꯅꯣꯟꯊꯕ ꯁꯥꯗꯨꯅ ꯂꯣꯟꯕ ꯃꯤꯠ ꯑꯁꯤꯅ ꯆꯦꯞꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯤ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯃꯀꯣꯛꯇ ꯃꯀꯣꯛꯅꯤ ꯃꯥꯅ ꯎꯔꯤꯕꯁꯦ꯫ ꯍꯧꯔꯤꯕ ꯁꯝꯁꯤꯡ ꯑꯗꯨꯁꯨ ꯏꯐꯥ ꯐꯥꯕ ꯇꯣꯔꯣ ꯇꯣꯔꯣ ꯈꯣꯏꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯔꯤ꯫ ꯑꯗꯨꯒ ꯃꯤꯔ ꯀꯩꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯕꯒꯤ ꯁꯛꯇꯝ ꯃꯩꯉꯥꯜ ꯑꯁꯤꯅ ꯈꯔ ꯎꯕꯅꯤ꯫ ꯃꯁꯤꯅꯅꯤ ꯃꯃꯤꯠ ꯑꯁꯤ ꯏꯔꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯂꯦꯛꯊꯕꯤ ꯃꯃꯥꯁꯤꯗ ꯎꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯦ ꯑꯗꯨꯃꯛꯇꯤ ꯃꯥꯅ ꯍꯥꯏꯔꯞꯇꯪ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯟꯁꯥꯡ ꯁꯦꯝꯕ ꯁꯥꯗꯨꯅ ꯅꯣꯟꯊꯔꯝꯕ ꯃꯃꯥ ꯑꯁꯤꯗꯤ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕ ꯑꯃꯗꯤ ꯍꯦꯛ ꯃꯤꯆꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯤꯗꯨꯅ ꯃꯥꯁꯦ ꯂꯥꯎꯔꯛꯏ꯫ ꯃꯥꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗ ꯈꯨꯠ ꯊꯤꯜꯂꯤ꯫ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯃꯉꯛ ꯑꯁꯦ ꯇꯤꯡꯊꯣꯛꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯎꯗꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ? ꯀꯔꯤ ꯎꯔꯤꯕꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ, ꯍꯨꯔꯥꯟꯕꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯉꯛ ꯅꯣꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯒꯤ ꯃꯇꯧꯒꯨꯝ ꯑꯩ ꯈꯪꯗꯦ, ꯑꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯔꯤ꯫ ꯂꯦꯛꯊꯕꯤ ꯑꯉꯥꯡ ꯑꯁꯦ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯨꯔꯥꯟꯕꯒꯨꯝꯕ ꯂꯥꯛꯄꯔꯝꯒꯅꯤ, ꯑꯩ ꯌꯦꯡꯒꯦ, ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯀꯦ, ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯈꯨꯠ ꯆꯥꯕꯤ ꯆꯩ ꯑꯃ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯤꯅ ꯃꯃꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯍꯥꯛ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯊꯣꯡꯈꯤꯗ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯣꯝꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯈꯤꯗꯨꯅ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯈꯣꯏ ꯈꯪꯕ ꯇꯥꯏꯗ, ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ, ꯑꯇꯩ ꯑꯅꯥꯎ ꯈꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯦꯕ꯫ ꯈꯪꯒꯅꯤ, ꯍꯦꯛ ꯊꯦꯡꯅꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯛꯀꯗꯕꯅꯤꯅꯦ, ꯈꯪꯒꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯇꯞꯅ ꯉꯥꯊꯔꯛꯄꯅꯤ꯫ ꯉꯥꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯁꯥꯒꯟꯗ ꯈꯨꯠ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯇꯝꯅ ꯂꯥꯝꯂꯛꯄꯅꯤ, ꯄꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯝꯂꯛꯄ, ꯍꯦꯛ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯈꯪꯗꯨꯅ ꯁꯥꯒꯟꯗ ꯂꯥꯝꯂꯛꯄ ꯈꯨꯠ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯥꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯨꯕ ꯂꯥꯝꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ, ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯦ ꯈꯪꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯀꯔꯤꯅꯣꯅꯦ? ꯑꯩꯉꯣꯟꯗ ꯂꯥꯝꯂꯛꯄꯗꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯅꯥꯒꯦꯠ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯁꯥꯒꯟꯅ ꯄꯥꯏꯔꯛꯂꯤꯕꯗꯨꯗꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯂꯩꯔꯝꯗꯕ, ꯀꯔꯤꯃꯇ ꯑꯣꯏꯔꯝꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯍꯦꯟꯅ ꯀꯤꯈꯤꯕꯅꯤ, ꯍꯦꯟꯅ ꯄꯥꯈꯠꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯁꯦ ꯊꯛꯊ-ꯅꯤꯛꯂꯦ꯫ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯦ, ꯑꯣꯏꯔꯣꯏ꯫ ꯀꯔꯤꯅꯣ? ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ? ꯑꯉꯥꯡꯗꯨꯒ ꯅꯨꯄꯤꯗꯨ ꯀꯔꯤ ꯀꯝꯗꯧꯔꯝꯒꯅꯤ? ꯑꯩ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ
ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯛꯄꯗꯒꯤ ꯄꯟꯊꯗꯤ ꯃꯍꯥꯛꯁꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯌꯥꯝꯅ ꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯐꯃꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯤꯗꯨꯅ ꯃꯁꯥꯕꯨ ꯅꯤꯛꯂꯤꯕꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯆꯪꯁꯤꯜꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯁꯥꯌꯣꯟ ꯑꯣꯏꯔꯤꯕ ꯂꯦꯛꯊꯕꯤꯗꯤ ꯃꯄꯥꯕꯨꯡꯅ ꯀꯤꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯀꯤꯔꯤꯕꯗꯣ ꯃꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯅꯥꯆꯨꯡ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯗꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯥꯎꯕ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯦꯟꯅ ꯀꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦꯕ ꯅꯪꯒꯤ ꯋꯥꯈꯟꯅꯅꯤ ꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯆꯥꯛꯇꯨꯕꯨ ꯂꯣꯏꯕ ꯉꯝꯈꯤꯕ꯭ꯔꯥ ꯁꯦ ꯑꯉꯥꯡꯗꯣ ꯅꯪ ꯀꯣꯜꯂꯒ ꯂꯩꯌꯨ ꯑꯉꯥꯡꯗꯣ ꯀꯤꯈꯤꯕ ꯇꯥꯔꯦ ꯆꯥꯛꯇꯣ ꯑꯩ ꯂꯣꯏꯁꯤꯟꯒꯦꯁꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯝꯃꯤ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯥꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯤꯡꯅ ꯅꯨꯄꯥ ꯑꯁꯤꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯔꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯃꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯐꯝꯂꯒ ꯂꯩꯔꯔꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯟꯗꯛꯃꯨꯛꯁꯨ ꯇꯞꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯀꯦꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯥꯕ ꯍꯧꯔꯛꯏ ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯈꯤꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯪꯒꯤꯠ ꯑꯗꯨ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯐꯥꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯊꯣꯡꯅꯥꯎꯗ ꯐꯠ ꯍꯥꯡꯗꯣꯛꯏ ꯃꯀꯣꯛꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯌꯦꯡꯁꯨ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯗꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯅꯨꯄꯥꯁꯤꯅ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯥꯒꯤ ꯃꯉꯥꯁꯦ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯤꯡꯊꯣꯛꯂꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯗꯧꯅ ꯐꯥꯕꯗꯧꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯦ ꯂꯦꯡꯕ ꯌꯥꯗꯕ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯄꯜꯂꯤꯅꯦ ꯌꯥꯜꯂꯤꯅꯦ ꯑꯩ ꯐꯥꯔꯦꯅꯦ ꯅꯨꯄꯤ ꯑꯩ ꯌꯥꯜꯂꯤꯅꯦ ꯑꯩ ꯐꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯐꯤꯇꯤꯡ ꯀꯥꯎꯗꯨꯅ ꯑꯩꯕꯨ ꯌꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔ ꯂꯩ ꯅꯨꯄꯥ ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯍꯦꯛꯇ ꯀꯤꯕꯅ ꯃꯥꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯑꯁꯣꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯡ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯃꯛꯇꯕ ꯃꯈꯣꯡ ꯑꯗꯨ ꯐꯤꯇꯤꯡ ꯀꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯆꯤꯡꯊꯣꯛꯑꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯝꯕ ꯂꯦꯛꯊꯕꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕу ꯀꯞꯇꯨꯅ ꯀꯤꯅ ꯃꯈꯨꯠ ꯑꯁꯤꯗ ꯀꯟꯅ ꯌꯥꯟꯗꯨꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯈꯪꯂꯥꯛ ꯂꯥꯛꯏ ꯈꯪꯇꯨ ꯇꯨꯔꯝꯃꯤ ꯈꯪꯇꯨ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯃꯥꯒꯤ ꯈꯧꯔꯤ ꯆꯔꯝꯕꯁꯤꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯕꯅꯤ ꯑꯉꯥꯡꯗꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯍꯥꯏꯅꯔꯛꯄꯅꯤ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯇꯤꯒꯤꯗꯤ ꯍꯥꯞꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯦꯠ ꯌꯥꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯒꯗꯕ ꯃꯤ ꯑꯁꯤ ꯋꯥꯠꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯥꯞꯂꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯀꯃꯦꯟꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ